रोजा अरान खुबंगी लंबी मियोबगी पुंसीदा अरान खुबम हाइबती इस्लाम धर्मदना निजात हाइबसी करमना अर्थ हनगदगे खननियाइनी ngasi sahi kuntra ni phumuki mamangdadi dharmaga mari lainaba wari singda amadi achauba miyoi poksing haibadi kabi darsanik sannyasi fakir singi punchi warida aran khobongi matang ase hek thengnarami dharmana matamgi rajniti tawba singi makutta lakhiba amaso matamgi chatnabiga amata oirakhibadagi miyoiba amagi matolomba chawkhatpa insanul kamil the person who has reached the perfection haibetu ki thak ato yongna na bahot na ba hiram maduda punsi kathokpa chang atu ki matik hantarakhi dharma sumaming tagi oina chatpa pandam khangna inba mi irei rekta bakum tawrakhi achawba mioi pok ruhi I azam amaki thak ta yoba ngamna na ba khongchatpu islam da tacho haibeti islamic mysticism gi lambi sida suluk haibeti taibang mapuga naknaba ngamnanabagi chumdring taba lamdang haina khangnariba aduda ilak laktre masimi amana masagi nungda changsinjaba amasung masa masak khangbagi khongchat amani ramazan thagi rozada rohaniyat ki khongchat suluk asigi thak ahum thokna khaidoktuna allah gi nabi hazrat muhammad mustafa sallallahu alaihi wasallam na mi masagi thak darja lepsinjaba lamtak lamjing birami mahak na hai masi adugumba thani masi ahobana thaujan bebagi sharukni mayaina ngakpi bagi sharukni amasung aroibana maidagi hingnabagi sharukni doktok saba mari leinaba leinazaba bihar al anwar volume number marfu maudra ga humdoi aram khawrang bagi maina miyobigi masada ikhau langba igi mayai ado mahan khiduna pukning laitarakpa matamda thamoigi thongda manai oibagi changjaba nunjabagi khutna thilai rozadargi ingtharaba taptharaba thamoigi maikaidagi awahangba thaki pukning thingjanbaga loinana mapuda changjarakpada atai thada ebada tawbadagi saruk humdra henba thakta lai nafil ebadat na faraz gi thakta faraz amana faraz humfu taragi thakta lai haina allah gi nabina takmirami mathakta panjakriba allah gi nabi hazrat muhammad mustafa sallallahu alaihi wasallam gi hadis mubarak ke asida haidok piramba wahai masibu makagi asumna khara santok na naina basuyai rahmat thaujan gi saruk tasengbade aikoi akoi bada mapu mahake thoidok hendokpa minung si thaujal gi isel kaya isenari farista singna afaba manai singbu loinabi tengbangi thabak kaya tauri sariat ki thauda kanglolna periba nabi gi sunat habitual practice of prophet din gi adab haunabi pombada nur amaga iroi loinai mahausagi afaba tauraga tongjaba yai phaba aduga aranba tauraga mangjaba awa ana karma gi phal cause and effect ase kakpa yadraba mahausagi nem kanuni masimak allah taala gi alam I khal khabadi the world of creation asigi kanglol atumakni kanglol asida khwaidagi phaba mahai phal phangnanabagi khwaidagi chumba lambi liklam ado islami shariat ki kanglolna yatpi amasung sunat amadi din gi adab singna achumba amasung masigi afaba phalna tungduna lai asina din islam natraga dharma haiba se punsi mapung phaba mai paknanabagi amata ngaiba lambi ni haidibani asina ramazan gi ahan benumi tarani bo thaujal gi thani haiba ki maramdi nungi oibo wafamdi pokchen sengna roza taujariba roza dar singi pokning thamoi thawai hakchangbu aram khawrangba amati ngak senbagi maina chakthek tuna sangdokpi amsung mapugi thaujal gi iramda lakalni haibani manai oibagi lambi chumthorakpada achumbada khongphamnarakpada pokchel senglakpada mapugi thaujan phangbada maromdom matik chajara I haibani asin hai mapuda nizo o mapu ibungo ngakpiyo amasung thaujan biyo nahakti khwaidagi hena thaujal haibani mahaki tawimal khangba ullo allah taala na haibiri nakoina tawimal khangba ullabadi aina soidana pibigani hena marang kaina quran surah number 13 ayat number 3 magrifat ngakpi bagi saruk ani shubagi tarani asina magrifat haibadi kokpi bagi sarukni numit singni
हाइबगी मरमदी मपु महाकी अपाब मओंगदा पुंसी लेनखरबसिंगदी महाकी रहमत थौजानगी मियंग खादा लाखरबनी हाइबनी कोपीबा मगरी फथाइबसे याबीबगी माहिनी फलनी गुना पाप सिंगदगी हिंद्रिबा मखैदी अमोटपा अमकपा नुंग पांदा लैरिबा मखै मपु मंगोंदा नक्सिनजबा खख ngamde mahakki amakpa khudingdagi sengbani thak wangkharabani yansinnaba srik khak yadabani asina manaina masabu kokthok chamthoktuna mahakki yabiba mapung phawa khak phangba ngamde asina manaina masabu komthok chamthoktriba makai mahakki yabiba mapung phawa khak phangba ngamde hakchin graba gunagar singdi mapugi mana nakchabadi lairadana mapugi matik magun sifat sing phawbo ngamde khangamde makoina mapu mahapu sakhangba marifate ilai haibadudi onthokna lakhre tazkirul quran da asumni ibiri makoiba mana pangi haibadi hak achumba oiba watade haibani achumba khangdabana marol thokte haibani amasung amang atong udaba maramdagi mamit tangi haibani aduna mana so panglaba marol so thoktraba mi aduna kamdauna achumba lambida halakani yembiu lamai taret Allah Ta'ala na sengkhraba Quran sarita haibiri sensilu nakoi mapugi kopi haibagi maikaida amasung sensilu janat ki maikaida yembiu Quran surah number 3 ayat number 138 Allah Ta'ala na mahaki manai singbu mapap kopi na bagi tamakta masabu sengdok pina bagi tamakta makoina makutna thakjaba langda thuduna awa anan nangbadagi hingnena bagi tamakta mahaki khudi khunandraba yai phabagi lambi da kobi makoi karigi Allah da onsindribano Allah di kopi haibani rahmat thaujal haibani Quran gi surah number 5 ayat number 103 da asum haibi Nizat aran khubamgi tangkak Hazrat Muhammad sallallahu alaihi wasallam na roza gi aroiba numit tarani asi maidagi kanbiba haibati hingba numit singni haibirami haina mathakta panjakre Dunyadari da mapugi lambi dagi dindari dagi haidok luraba tungda rozagi maisranglakta akanba mujahada da mapugi achumba lambi da halaktuna mapugi rahmat thaujan fangnabagi matik chajarakraba amasung masa haibati nafs pungning thamoi sengdok chabagi mahai oina ngakpiba magri fatki yabibagi khodol phangkhraba singbu aroiba oina aran khubamgi lambi da lamjing lamtakpi Islam da aran khubam nijat ase asaiba singna makam e kibriya habiti elevated place of Allah yaw khraba singi thakpo khangnai tasawuf habiti tarikatta makam e rida mapugi khusinda mafung phana penthok khraba fambal haina khangnai Allah gi nabi Hazrat Muhammad Mustafa sallallahu alaihi wasallam gi maidagi kanbi pa haipa hadis ki wafam asigi artha asi taibang pusi asi maktada pap gunagi maishadagi amadi isagi ngangphai lan khraba apamba khawrangba napsani khwaisa tagi hingjaduna ingthaba santi phangkhraba masabu khudumda thamkhraba napse mutma inagi mahausa atubuni makoibu Allah Ta'ala na mahakpo khangba haibati marifate ilahi gi lambi da kobi taibang punsi ki awa ana punamaktagi hingnabagi lambi natraga upai ase mapu mahakpo khangba asini haina khanghanpi asina asigumba thak ase yawraknabagi tamakta masana masawa fana tauba haibati mutatchaba Allah gi oiba chakulaknaba asikbada kapsaba kham thengna changjaba khaktana manai gi manai ubudiya haibati sarben hutki thak lakhanduna nizat haibati aran khubam phanghalli nizat ase tasawufta fana gi matungda baka mapugul loina jatuna hingba are papunchi mahing aduni taibang punchi da nizat phangkharaba singbu sirba matungi punchi dasu janat ki thikana sembigani haibase Allah Ta'ala na Quran saripta nakai sengna panbiramle yengbiyo Quran surah number marfuk mapan ayat number kun getaret kuntra rozadi tayangpan ani makki hingnabagi upai ni mahaki maikaida khudup ama changshinbada mahakna naksinbirei khudup ani kanagumana changshillabadi mahakna chenshillai kanagumana changshillabadi mahakna chenshillai